ꯃꯩꯇ꯭ꯔꯕꯥꯛ ꯃꯅꯤꯄꯨꯔꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯝꯕ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯑꯃꯗꯤ ꯑꯃꯨꯛꯅ ꯍꯧꯅꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯛꯄꯒꯤ ꯄꯨꯀꯣꯛꯂꯣꯟꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯔꯥꯡꯊꯦꯝ ꯈꯣꯏꯔꯥꯟꯊꯥꯕ ꯔꯤꯇꯤꯌꯔ IPS ꯃꯅꯥꯎꯕꯤ ꯃꯁꯥꯅ ꯈꯣꯔꯖꯩ ꯂꯥꯡꯗꯨꯅ ꯄꯨꯊꯣꯛꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯈꯣꯡꯖꯣꯝ ꯂꯥꯟ ꯈꯣꯡꯖꯣꯝ ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯟꯖꯥꯎ ꯑꯁꯤ ꯚꯥꯔꯠ ꯄꯨꯝꯕ ꯆꯍꯤ 3 ꯄꯥꯏꯔꯝꯂꯕ ꯃꯇꯨꯡ ꯆꯥꯎꯔꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯍꯨꯝꯅ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯃꯇꯝ ꯑꯃꯠꯇꯗ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯗꯥꯅꯤ꯫ ꯇꯃꯨ, ꯀꯁꯥꯔ ꯑꯃꯗꯤ ꯀꯣꯍꯤꯃꯥ ꯗꯤꯃꯥꯄꯨꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯆꯥꯎꯔꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯅꯤ, ꯃꯔꯛ ꯃꯌꯥꯒꯤ ꯂꯥꯟ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯗꯤ ꯄꯥꯡꯒꯜ ꯁꯣꯠꯊꯔꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅꯗꯤ ꯚꯥꯔꯠꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯂꯩꯄꯥꯛꯅꯤ ꯍꯥꯏꯗꯨꯅ ꯁꯣꯚꯦꯔꯦꯟ ꯑꯦꯁꯤꯇꯤꯛ ꯄꯋꯥꯔ ꯀꯧꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯇꯃꯨꯔꯣꯝꯗꯒꯤ ꯆꯪꯂꯛꯄ ꯕ꯭ꯔꯤꯇꯤꯁ ꯇꯦꯡꯒꯣꯜ ꯑꯁꯤ ꯖꯦꯅꯔꯦꯜ ꯇꯤ ꯒ꯭ꯔꯥꯍꯝꯅ ꯂꯨꯆꯤꯡꯂꯛꯈꯤ꯫ ꯕ꯭ꯔꯍ꯭ꯃꯥ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯊꯝꯕ ꯇꯦꯡꯒꯣꯜꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯇꯦꯡꯒꯣꯜꯁꯤꯡꯗꯤ ꯁꯦꯀꯦꯟ ꯃꯥꯎꯟꯇꯦꯟ ꯕꯦꯇꯔꯤ ꯑꯣꯐ ꯂꯣꯌꯦꯜ ꯑꯥꯔꯇꯤꯂꯔꯤ, ꯑꯅꯤꯁꯨꯕꯗ ꯁꯦꯀꯦꯟ ꯕꯇꯥꯂꯤꯌꯟ ꯑꯣꯛꯁꯐꯣꯔꯗꯁꯤꯌꯔ ꯂꯥꯏꯠ ꯏꯟꯐꯦꯟꯇ꯭ꯔꯤ, 4 ꯕꯇꯥꯂꯤꯌꯟ ꯀꯤꯡ ꯔꯣꯌꯦꯜ ꯔꯥꯏꯐꯜ ꯀ꯭ꯔꯣꯞ, 4 ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟ, 12 ꯔꯦꯖꯤꯃꯦꯟ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯏꯟꯐꯦꯟꯇ꯭ꯔꯤ, 32 ꯔꯦꯖꯤꯃꯦꯟ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯏꯟꯐꯦꯟꯇ꯭ꯔꯤ, ꯄꯨꯟꯅ ꯕꯇꯥꯂꯤꯌꯟ 6ꯀꯤ ꯂꯥꯟꯃꯤ 8,000 ꯂꯣꯝꯅꯤ꯫ ꯀꯣꯍꯤꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯀꯣꯂꯝ ꯇꯦꯡꯒꯣꯜꯁꯤꯡꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ CB ꯀꯣꯂꯦꯠꯅ ꯂꯨꯆꯤꯡꯂꯛꯈꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯑꯍꯥꯟꯕ ꯕꯦꯡꯒꯣꯜ ꯃꯥꯎꯟꯇꯦꯟ ꯕꯦꯇꯔꯤ, ꯑꯅꯤꯁꯨꯕꯗ 13 ꯔꯦꯖꯤꯃꯦꯟ ꯑꯣꯐ ꯕꯦꯡꯒꯜ ꯏꯟꯐꯦꯟꯇ꯭ꯔꯤ, ꯑꯍꯨꯝꯁꯨꯕꯗ 36 ꯁꯤꯈ ꯔꯦꯖꯤꯃꯦꯟ ꯑꯣꯐ ꯕꯦꯡꯒꯜ ꯏꯟꯐꯦꯟꯇ꯭ꯔꯤꯅꯆꯤꯡꯕ ꯕꯇꯥꯂꯤꯌꯟ ꯑꯍꯨꯝꯅꯤ꯫ ꯁꯤꯜꯆꯔ ꯀꯂꯝ ꯑꯗꯨꯅ ꯂꯦꯐꯇꯅꯦꯟ ꯖꯦꯅꯔꯦꯜ RH ꯔꯤꯅꯤꯛꯅ ꯂꯨꯆꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯇꯦꯡꯒꯣꯜꯁꯤꯡꯗꯤ ꯑꯍꯥꯟꯕꯗ 8 ꯕꯦꯡꯒꯣꯜ ꯃꯥꯎꯟꯇꯦꯟ ꯕꯦꯇꯔꯤ, ꯑꯅꯤꯁꯨꯕꯗ ꯀꯜꯀꯇꯥ ꯚꯣꯂꯟꯇꯤꯌꯔ ꯔꯥꯏꯐꯜ ꯐꯣꯔꯁ, ꯑꯍꯨꯝꯁꯨꯕꯗ 3rd ꯔꯦꯖꯤꯃꯦꯟ ꯑꯣꯐ ꯕꯦꯡꯒꯜ ꯏꯟꯐꯦꯟꯇ꯭ꯔꯤ, ꯃꯔꯤꯁꯨꯕꯗ 18 ꯔꯦꯖꯤꯃꯦꯟ ꯑꯣꯐ ꯕꯦꯡꯒꯜ ꯏꯟꯐꯦꯟꯇ꯭ꯔꯤ, ꯃꯉꯥꯁꯨꯕꯗ 1st ꯕꯇꯥꯂꯤꯌꯟ ꯑꯣꯐ 2nd ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯅꯆꯤꯡꯕꯅꯤ꯫ ꯌꯥꯝꯈ꯭ꯔꯕ ꯁꯤꯐꯥꯏꯁꯤꯡꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯇꯥꯂꯤꯌꯟ ꯑꯃꯗ ꯁꯤꯐꯥꯏ 1,000 ꯔꯦꯖꯤꯃꯦꯟ ꯑꯃꯗ ꯁꯤꯐꯥꯏ 3,000ꯅꯤ, ꯀꯣꯞꯁ ꯑꯃꯗ ꯁꯤꯐꯥꯏ 10,000-15,000ꯅꯤ꯫ ꯀꯣꯍꯤꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯕ꯭ꯔꯤꯇꯤꯁ ꯇꯦꯡꯒꯣꯜꯁꯤꯡ ꯊꯦꯡꯅꯅꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯈꯨꯔꯥꯏ ꯂꯥꯛꯄ ꯁꯅꯈ꯭ꯌꯥ ꯄꯥꯎꯖꯥꯎ ꯁꯅꯥꯅ ꯂꯨꯆꯤꯡꯈꯤ꯫ ꯂꯥꯟꯃꯤ 1,000 ꯑꯀꯟ ꯑꯊꯧ ꯀꯌꯥꯁꯨ ꯌꯥꯎꯈꯤ꯫ ꯀꯁꯥꯔꯔꯣꯝꯒꯤ ꯂꯥꯟꯗꯅ ꯃꯩꯇꯩ ꯂꯥꯟꯃꯤꯒꯤ ꯇꯦꯡꯒꯣꯜ ꯁꯒꯣꯜ ꯍꯟꯖꯕ ꯁꯅꯈ꯭ꯌꯥ ꯀꯂꯥ ꯁꯅꯥꯅ ꯂꯨꯆꯤꯡꯈꯤ꯫ ꯃꯅꯤꯄꯨꯔ ꯐꯤꯜꯗ ꯐꯣꯔꯁ ꯃꯤꯡꯊꯣꯟꯕ ꯑꯄꯨꯟꯕ ꯕ꯭ꯔꯤꯇꯤꯁ ꯑꯣꯚꯔꯑꯣꯜ COMMANDꯅ ꯖꯦꯅꯔꯦꯜ CB ꯀꯣꯂꯦꯠꯅ ꯑꯣꯏꯈꯤ꯫ ꯀꯁꯥꯔ ꯁꯤꯜꯆꯔ ꯀꯂꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯝꯐꯥꯜꯗ ꯊꯨꯡꯈꯤ꯫ ꯑꯦꯄ꯭ꯔꯤꯜ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ SM ꯔꯦꯅꯤꯛꯁꯅ ꯂꯨꯆꯤꯡꯕ ꯕ꯭ꯔꯤꯇꯤꯁ ꯐꯣꯔꯁꯅ ꯀꯪꯂꯥꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯌꯨꯅꯤꯌꯟ ꯖꯦꯛ ꯀꯧꯕ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈꯤ꯫ ꯃꯩꯗ꯭ꯔꯕꯥꯛꯀꯤ ꯄꯥꯈꯪꯕꯒꯤ ꯃꯥꯂꯦꯝ ꯄꯥꯐꯜ ꯐꯤꯔꯥꯜ ꯂꯧꯊꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ 1912ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 38ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯋꯥꯡ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯒꯤ ꯂꯥꯟꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯑꯊꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯏꯁ꯭ꯔꯝ ꯖꯝꯕꯨꯕꯥꯟ ꯃꯦꯖꯔ, ꯍꯩꯀ꯭ꯔꯨꯖꯝ ꯄꯣꯏꯂꯥ, ꯇꯣꯟꯇꯔ ꯁꯤꯡ ꯁꯨꯕꯦꯗꯥꯔ, ꯇꯣꯟꯗꯔ ꯁꯤꯡ ꯁꯨꯕꯦꯗꯥꯔ, ꯁꯅꯥ ꯉꯧꯕ ꯂꯧꯔꯨꯡꯄꯨꯔꯦꯟ, ꯌꯦꯡꯈꯣꯏꯕ ꯄꯣꯏꯂꯥ, ꯂꯣꯡꯖꯥꯝꯕ ꯄꯣꯏꯂꯥꯅꯆꯤꯡꯕ ꯀꯌꯥ ꯂꯥꯟꯐꯝꯗ ꯃꯊ꯭ꯋꯥꯏ ꯀꯠꯈꯤ꯫ ꯃꯈꯥꯔꯣꯝꯒꯤ ꯂꯥꯟꯐꯝꯁꯤꯡꯗꯗꯤ ꯄꯥꯎꯅꯥ, ꯌꯦꯡꯈꯣꯏꯕ, ꯆꯤꯡꯂꯦꯟ ꯁꯅꯥ, ꯋꯥꯡꯈꯩ ꯃꯩꯔꯥꯕꯅꯆꯤꯡꯕ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜꯁꯤꯡ ꯃꯔꯩ ꯄꯥꯛꯅꯤꯡꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯉꯝꯅꯃꯛ ꯂꯥꯟꯐꯝꯗ ꯃꯊ꯭ꯋꯥꯏ ꯀꯠꯈꯤ꯫ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯆꯤꯡꯂꯦꯟ ꯁꯅꯥ, ꯁꯦꯡꯒꯣꯏ ꯁꯅꯥꯅꯆꯤꯡꯕ ꯑꯊꯧꯕ ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯏꯒꯤ ꯕꯂꯤꯗꯥꯟꯗ꯫ ꯃꯩꯇꯩ ꯆꯅꯨꯔꯥ ꯅꯤꯡꯉꯣꯜꯁꯤꯡꯅ ꯁꯥ ꯂꯥꯟꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯂꯩꯄꯥꯛ ꯉꯥꯛꯈꯤꯕ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧꯈꯣꯝꯕ ꯈ꯭ꯔꯤꯁꯇ 1932, 1938ꯀꯤ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯔꯥꯅꯤ ꯂꯤꯟꯊꯣꯏꯉꯝꯕꯤꯁꯨ ꯁꯥ ꯂꯥꯟꯗ ꯍꯩꯁꯤꯡꯕꯤ ꯊꯧꯅꯥ ꯐꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯋꯥ ꯂꯥꯟ ꯆꯠꯈ꯭ꯔꯤꯉꯩꯗ ꯌꯦꯛꯅꯕꯅ ꯃꯩꯇ꯭ꯔꯕꯥꯛꯇ ꯂꯥꯜꯍꯧꯔꯛꯄ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤꯅ ꯁꯥꯐꯤ ꯂꯥꯝꯐꯤ ꯁꯦꯠꯇꯨꯅ ꯅꯤꯡꯊꯧ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯩꯇꯩ ꯇꯦꯡꯒꯣꯜꯒꯤ ꯃꯥꯡ ꯊꯥꯅ ꯂꯨꯆꯤꯡꯗꯨꯅ
maitai leipak kanki yeknaba tengol thugaiki kaya amana lanpha oiki ningthau khomba maharajna lan ngamduna halakpada maharani linthoi ngambina lan ngambagi pau tabada harauduna leipak pumba lan ngambagi harau kumai pangthoknaki leima linthoi ngambi si angom shekhu phabagi machanupini naha oina maidingu ningthau khombada ongki maidingu khunjauba shok lising amaga chatruk yankhai ni thoidagi humfuga taruk na panba matamda ningthau na manau ibungo tenabaga loinana manau ibungo khongjom-bada ningthau khubam sinaramlaga shamsok kaboda lan chakringeida loibi hawyamna lan horoklami lairembi takhembina mapabung thangsangba hanjaba amadi thangi oza sarang chana tambirakpa thanglon taron likap tenkap punamak ningsingduna lan thorakhibam ubada naduna leiriba khongjom-bagi nupi khurai leima sana khombisu sapi lampi setuna maitai lairembi takhombiga loinana langoi sagol tongduna nakta thangsang yanduna khutta lirung ten paiduna thauna phana lanjangduna machin manau thokpa maitai leima anina lan ngamki ningthau khubam kanki maitai ningol baigachandra ningthaugi mayamba garosyamgi machanupi phongda lokpi kuranga naini saji mitana ahom ningthau tekhau shargadeba rajeswargi maharani oiringeida moran singna landaduna ningthau phakiba tarabada maitai ningol kuranga nainina ahom lanmi singi makok chinglaga moran lan sing purel magho moranbu lanphumduga mangak kaktuna hatki ningthau amadi ahom singasan kanki asam ahomgi itihas da ngasi phauba khwaidagi wangna thangattuna iri ikai khumnari maitai nupigi hei singba thauna lingjelbu haujiki asambu matamduda maitai na tekhau kaurami Krista 1858 amasung 1858 British Sakargi mayokda sangsinkiba nupi lan anini khwangda khwangse laktuna khutta phisa tem paiduna nongmai khutta paiduna sangil kaya pairiba British sipai singbu maithiba pikhiba adugumlaba maitai nupi ima ibel isel inem thauna phabi kayagi wari sing libirami ngasi phawbada su malem sin thungna naitom ngale naitom satli maitai nupi gi thauna atat akham leitaba ima ibel singna ise inem singi thauna lingjen hei thoi sing thoiba chawok nawok phajaba nawkon singthoiba kayagi wari punamak ningsingli macha masuluna tawbada sanbigumbani haururabadi kai amonggumbani takpirami ipa ipusingna Mehorolgi wari singbulibiri ngasisu ima singi thaunana aikhoi punamakta Prithibi malemda amatta ngairaba Manipurgi nupi kaithel ima kaithel amatta ngairaba nupi lan tomthil ngaliba maitai jagoina chingba akan athauda sha landagina thot naubada sangyauba kayana leitengliba mamangagi maitai ima sing amadi hojikki makhoigi chadanagda singni maitai nupi maitai chanu maitai ningol Manipur da khangbidraba maitai Manipuri itihas mina khangnadraba maitai Manipur civilization social khunai economic sel thumgi cultural natki amadi political laingaki samna harabada matamdugi cohesive society apunba khunai composite culture aphabatana semba chanabi sovereign political entity mikha pondaba maning tamba akan balaipak economic independence yamna ina khun balaipak asina chingba civilization gi khudam changdam mayam sidi Manipur gi mapanda thoklaga uba phangi Brahma Myanmar Bangladesh Chiang Mai province district of Thailand na chingba laipak singda Manipur history ningthau singi kan thauba boundary ngamkhai gi khubam sing loina uba phangi Bangladesh ki Komila Sail Hit Mainen sing na chingba province state singda maitai ningthau singi laisang mongpham school lanbung ching natragana turel singi boundary traditional boundary kaidana leiri asita sunatana tekhau Assam Takhel Tripura Kasa Dimasa Kasari kingdom asina chingba maitai ningsau singna thamlamba ningsing khubam yamna lei 1963 gi Bherel Strati da palamba Sivasagar district ta leiba
ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯁꯅꯥꯒꯤ ꯈꯣꯅꯤ ꯒꯣꯜ ꯃꯥꯏꯟꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯦꯟꯗꯣꯜ ꯁꯤꯡꯒꯅꯤ ꯍꯥꯏꯔꯝꯕ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯁꯤꯚꯤꯂꯥꯏꯖꯦꯁꯟ comes alive in place countries outside Manipur haibasini hairiba leipak singsi Manipur maitraba ka charau mauronarami lainga ki mihut thanaduna foreign relation thamnarami Manipur da udraba maming phawata khidraba langi khulai arambai throw dart Brahma Thailand amadi England gi museum singda leiribasina aikhoina khangmudraba tambidraba Manipur itihas Manipur Savyata Civilization Manipur gi mapanda lairiba singsina liduna hinganduna thamli kayarak khana awale pak joy tokhiba maitai ningthau pamhaibagi lising amaga chatret nifu nipan gi mainland kolung thugaibada Manipur gi chingmi lising tara lanmi oina yaukhi DG Halls Maharaj Chandrakiti Jila Darbar chatpada khongjai lanmi chamanga yawi maitai ningthorol Sarangthem Barmani ngasidi Manipur masak khangnadre Manipur gi masakti Manipur gi wangmada yengba thiba tari matamduda Manipur gi mipung khudingmak amatta oina lepkani united to one man Hauzik Manipur Maitraba Kanglaipak mutle laikha tare haiba yare sok lising amaga sawnga dagina lising amaga sawnga marfu phawbada square mile lakh amaga lising humfu nipan pak sauramba Manipur ngasidi sok lising ani kunma thoidagina kuni thoida suknatagi square kilometer lising kuni thoiga sahumga kuntra mari khaktamak oi masigi manungda amuk singtam khaidoktuna 92% na singni 8% khaktana tamni haiduna maset tana amuk khaidokle Jinga tamga chu khaidok pire machin manaw oina leiminaramba lamdam sigi masa singi manungda maiteina khwaidagi sole mi lakh 19 oidre haiduna UNESCO na sting list ta khongle Pichribi pumbada lairiba maitai masingsi lakh 19 sudre haiduna musillaklaba phurup oire haina laukthokkhare maitailon phawba mutlagadaba lol haibadu oire amaromdana Manipur lon ima lon nipan suba schedule da chanba numit ningsingnaduna palan tawnari ona tainari lon di palan tawbana kangadaba natte mi leisillaktre lon ngangnaraktre mutpatabane haukiba sahi kuntraromdagi yaifayumbal tawduna angang poknadre sikhiba nakhiba hatkibana chingbadagi masing hantharakpane Manipurda square kilometer amada mi marfuga manga lay Apunba mising lakh kunthada paragana square kilometer amada mi samaga taramaka lay haiba khangle masina taklibadi square kilometer amada mi samaga taramanga lay haibani aduga UP Bihar Delhi dadi square kilometer amada mi lising taramanga aduga UP Bihar Delhi dadi square kilometer amada mi lising manga dagi taruk phawba heli haibadi aikhoisi under population ni mapan dagi mitop changlak patabani kanana su thingba yaroi bekam men ba haibasi mahausa ne nature ne mitai na haujiki khunairona khangjinbada yamna kanarbo wafamni khanjai retire IPS manaubi sarangthemcha khoiranthaba tasin khomjinduna ibirakliba lairikki warolni knowledge information Khangjinba tasinba kangleisa ama oina nongmagi mathau taraklibra haibagi wakalonda puthokchaba saktamni nahaksu mahaksu tabiyu Neinabiyu like share subscribe tawbiyu asoibe yaurabasu pangjadraba thawaini khanbiduna takpiyu khanganbiyu haina wamen jari loksing pibiriba sarangthem khoiranthaba retire IPS manaubibusu miyamna khangbiyu Neinabiyu